Hallelujah. The Salvation Army ki singlup asina sahi khudingi September tha manung asida Auris Mission Week amadi self Daniel gi hapta haidana campaign amasung parat taminabagi program si sathai adu hukumsi sahi asidi pandemic na maram oiduna or amadi society da asigumba campaign asi tawwa ngamdabagi maramna mobile amadi YouTube ki Kuthamdagi paratambagi program asi sathajabani aduga hairiba Auris Mission Week asida para manga lay asiguma para manga asi mizawlon da ibani maramaduna ikoi meitei silinaw singi damakta meitei londa maru oibasing khara handoksare hairaga aina Meitei Salvation Army ki member singda kanaba oinanabagi damakta thorang tawjabani maramaduna yengbiriba amadi tabiriba Salvation Army gi member khudingmak singna ishorgi bor phungminagani haibasi aigi thajabani aikoi parasing asi mathang mathang taminadringai mamangda Outreach haibagi matang asi khajitang yengminasi Outreach haibadi Jisu Christ gi aphaba wapau khangdriba tadriba mafhamduda ishorgi aphaba wapau tahanba khanghanba adu Auris haina ekoina khangnei asigumba aphaba wapau sandoknabagi damakta thabak asi pakthoknanabagi damak para ishorgi wahaidagi mayam member punna khanan nainaminabagi program ne ekoina pangthoklibasi ahanbada Auris Mission Week asigi para ahanbasi taminasi paragi topic ahanbadi sebok semnaba piba yathang haina haibani asigumba sebok semna piba yathang asi mathi ki mayek achauba kunga nipan gi masa taraga taruk na kun phauba ikoi yengminasi Jisu na makhoida samsilaktuna hai sharga amasung taibang panda leiba matik pumnamak aingonda pibire aduna nakhoina chattuna zat pumnamakpu sebok semu makhoibu mapa masanupa amasung thawai asengbagi mingda baptize tawbiyu aina nakhoida pikhiba yatham pumnamak adu ngaknaba makhoibu tambiyu aduga yengu aina matam pumnamakta taibang panbagi aroiba phauba nakhoiga loinana leigani haina hai Jisu Christ gi yatham sebok semba Jisu Christ na taibang panda leiringai matam amasung mahanga shiraga hingatle sharga satringai mamang aduda mahangki sebok tarani thoida maru oiba yathang pirami adugumba yathang adudi taibang pan apumbada satle hairaga wapau sandou amasung makhoibu sebok semu haidana yathang pirami asigumba thabak tawnanabagi damakta achauba thaudang ama mabu thajaba magi tung inba disciple sebok singda yathang sing asi piramni taibang panda leiriba mioi bai khoi khudingmak sing asi ithau tungan tungan lei thabak tungan tungan lei mapana tawgadaba mamana tawgadaba macha singna aduga leikai da khoi gi thaudang ithau tawgadaba Christian ama oirabadi church manungda ekhoina lawgadaba daita sumaina tungan tungan lei Prabhu Jisu Christ na su mahagi thabak tawnanabagi damakta yathang birami adugumba yathang adudi sebok semu haina haibisini mabu thajaba mi singna Krista gi punsi achumba aphaba wapau adu khangnanabagi damakta magi thajaba tungi liba mi singda magi yathang adu tawbiyu haiduna hairamni maramaduna asigumba aphaba wapau thabak tawba asi aikhoina amuk khaktada sandokpada loinamak taibang par pumba ase thunghanba yauhanba ngamba nate aduga loinana asigumba wapau sandokpagi thabak asi mioi bai khoi pangdal khaktana pangthokpusu ngamde maramaduna mahanga taibang panbagi aroi ba phauba aina nakhoiga loinana leigani aingonda matik khudingmak pibiramle haidana haibirami para asida masina taklibadi aikhoina Christian oiraba matungdasu maru oina aikoi Meitei silinaw sing Christian nataba mayam amaga leiminai
Jesusi ai kanbiba Prabhu ni haina haidok saba afba wapau sandokpasi karigo matamda akiba hanthaba aduga hainingdaba mayam ama lei mina noknaba ikaiba lei asumaina aikhoida akiba hanthaba leibagi maram aduna Jesu Kristana sukari hairami kidananaba thauna phana ishorgi afaba wapau asi afabasi thauna phana sandoknabagi damakta wahai tambirami Joshua ki me achawa magi mapanda asumna hairami thauna phau amadi icham thau haikibadu ningsingu kiganu puming hanthaganu nahagi mapu ibungo ishor aina nanga chatpa mafam khudingda loinabiri haidana hairami aduga amosu ngasai Pangal khudingmak aina nakhoida pinabire anaba phahanbagi asi hinganhanbagi shengdaba thawai tanthokbagi aduga tungan cancer laina naba mayam singu phahananabagi damakta pangal adusu aikhoida sinabire maram aduna kiganu amasung aroiba phawa aina chatpa mafam khudingmakta loina bigini haibase ishorgi wasakni madugi pangal loina bigi mapana aikhoina aphawa wapawasi sandokadabani haidana thogat birami maramaduna ahanbagi para asidadi shebok shemu haina taibang para asida ishorgi maram wapau khandaba mayam amasu leidi aduga taibang par apumada haibasida hojik su taibang pangi apumada zat kunthraga mathoisi aphaba wapau kari amata tadaba leidi hairiba zat sing adu telapna taminasi West and Central Africa da zat ani shori wapau kari matadaba leidi Middle East North Africa da zat ani lei aduga Central Asia da zat ahum lei North East Asia da zat ani lei aduga lemhauri bazat kunithoi asi South Asia asida oili asuphaina kana karigumba ishorgi aphama wapau jisugi maramda amata khangri bazat phawba leibani adubu aikoi Manipur asida meitei silinam sing asi Christian da samada nipuma thoi aduga point kunga mapan asi Christian oibagi percentage pudi lei adu moina mak lei horiba sing asi ishorgi aphama wapau khangri mi sing makhoi aduda Shebok semba apawa pau sandokpa asi thazaba Christian oiraba aikhoigi ithawni haibasi ahanbagi para asina tambiri ani subagi para asidadi mi khudingi mangal oiba haidana haibi Bible gi maphamda ahanba Johan gi mayek achauba amagi tarada aikoi paduna taminasi aduga mathi gi mayek achauba mangagi hacha tara mari dagina tara taruk asidasu iduna lei Jisuna makhoida hairami ai tairong panmagi mangalni ai tung inna inba kanaguma adu amambada khacchalaroi adubu hinbagi mangal phamjagani haidana aduga amasu amu nakhoi tairong panmagi mangalni jingthakta laiba shaharlot payade mi sina thawmai thalaga thumuk makhada thamde daimasung thawmai makhong mathakta thamduna imungda laiba mi pumnamak ngalhalli mataw adugumduna shargada laiba nakhoi gi napa ishorbu thagat naba nakhoi mangal adu mi singi mamangda ngansanu haidana hai ani suba paragi asida mi khudingi mangal haina haibasi Jesu Kristadi mangal amasung ahingba punsi piba aduni amamba haibasina phattaba aduga phattaba khuding masingasi amamba haidana kawi aduga mangal di aphaba achumba di punsi adubu mangal kawi Jesu Kristagi piriba mangal asidi masagi oizaba thadopani haidana hai masagi oizaba thadoppa migi damakta magi punsi kathokpa punsi adu mangalani Taibang panasina Jesu Kristana sargagi oiba ishorgi amata ngairaba machanupa adugi punsi adu thadoe hairaga mioiba pap ki punsi lauraga mioiba ikhoigi usil oinanabagi damakta cross ta pamtingduna sibi khiba amasung haki I adu pap selba mioiba ikhoigi damakta katbikhi adugi kathopa punsi aduni mangal haibasi adu mana amuk tambibada kari hai ma muthazaba Kristagi tungimba mising adudi mangal ni hadana haibi aduna nakhoi ni amu
ईश्वर के अफवा पाव खंग्रिबा मियोइबसिंग अदुगी दमक्ता मंगाल ओइगदबनी हाइदन हाइरमनी मरम अदुना ईश्वर के वापाव मीसिंग ना अफवा पुंसी फंगनबगी दमक्ता जीसु की तुंग इलिबा मचासिंग एखोइसि यामना मरु ओइ आई क्रिस्टियनी हाइदना लैग्रब मी ओइरबदी आई से क्रिस्त की मंगाल नी अदुगा कना अमतना आई की मंगाल दो मान गान सनु मान सुसनु हाइबा यादे मा बथाजबी खुदिमक्सिंग अदुदि अखोइ ईश्वर की मंगाल चिंगथक्ता लोटबा यादब शहर ओइबगुमदा अखोइ ओइबा तारदि मीसिंगना फवा पाव अदु फंगमंगमगनी हाइदना हाइ अमंबगी पुंसी हाइबसे अखोइना खंगी अमंब हाइबदि फत्तबा हुरानबा चिंथीबा यू थकबा निसा चाबा मयामा पृथ्वी असिदा ताइबंग पारसदा थोगी हौजिक हौजिक लॉकडाउन की मनुंग असिदसु हुरानबा चिंथीबा अदुगा तोंगान तोंगानबा लोन यादबा बिजनेस सेन तानबगी लंबी कया अमसु सथै मरु ओइना अखोइ मणिपुर असिदसु ASP बृंदाना अखोइ ड्रग ऑन वार हाइबा गी मतांगदसु महाना हौरंगिबा नहारोनसिंगना मतौ करमना सिगुम्बा नंबर 4 चादना पुंसी मांगमस्ति कनमगमगदगी हाइबगी अचौबा कैंपेन कया अमसु वा संदोपसु अखोइना ताइ मसिदा अखोइगी इथौदांदि ईश्वर की मचा अमा ओइना मणिपुर मनुंग असिदसु सिंगी एरिया कयादा पोपी थारे हाइरगा नंबर 4 गी सेमबगी कया अमसु अखोइना पाउ ताइ मसिना मरम ओइदना तुंगदा हरगदब मिरोन कया सिंगदसु फत्तब लंबीदा संगलकदबगी चांस मयाम अमा लई मसिगुम पुंसी असिदगी कनबंगमनबा अमम्ब पुंसी निसा चाबा यू थकबा हुरानबा फत्तबा लमचत चटबा मितु मिवानानबा मयाम सिंग असि अमम्बगी पुंसी हाइदना बाइबल तापीबा असिगी मरम अदुना क्रिश्चियन अमा ओइरबदी अचुंबा असेंग चटबा थाजबा याबा अफबा थबक तौबा असिनी मरम अदुना आई क्रिश्चियन ओइरबदी क्रिश्चियन नतबा मी अदुगी पुंसी दे आई तोंगान बताई अदुगा अफबा मंगाल अदो क्रिश्चियन नतबा सिंगना उहनबा आई पुंसी देगी मागी पुंसी सि तमु मंगोनदगी तमजौ हाइ पुंसी दो ओइहनबा ताई मदुनी मंगाल हाइबसी मरम अदुना अदुगुन ओइरबदी अखोइ से ईश्वर की बोर मी सिंग फंगमगमगनी हाइदना अनि सुबा पराना तंबीरे अहुम सुबा परादा नखोइना मखोइदा सानबा पिबियु हाइदना हाइबी मसी माथी में अचौबा तरा मरी की मसा तरा तरुक्ता असुमना इदुना लई मफम असिदा जीसु ख्रिस्टना मी लिसिंग मंगा पिजबगी मतांगी वारी अदुनी मफम असिदा जीसु ख्रिस्ट मागी सेबोक सिंगदा हाइरमनी नखोइना नखोइदा लैबा चानबा अदु मखोइदा पियु हाइदना हाइ परासना ताइबदी जीसु ख्रिस्ट की तुंग इनबा मी लिसिंग मंगा हाइबसी मतमददा नुपीगा अंगांगा मसिंग थीदना नुपा खक्ता मी लिसिंग मंगा सुरमनी अदुगुम्बा मी यामग्रबा मसिंग मियान कया कया जीसु ख्रिस्ट की तुंग इनबी मतमददा जीसु ख्रिस्ट की तुंग इनबा मी सिंग अदो वाखल अमगा अमगा मानरमदे कनागुम खरा अमना अनाब फननबगी दमक जीसु की तुंग इलमी कनागुम खरा अमना जीसु की पाउसदोपा अफबा तो ताननबगी दमकता तुंगी लमी अदुगा बोर फंगनबगी दमक कनागुम खरा अमना जीसुबु मराल सिननबा अमदी मागि फत्तबनि मागी मराल थीरे हाइरगा क्रॉसता हानबगी दमकता थौरांग सिंबा अदुमाइना जीसुगी तुंगी लमी अदुबु वखन खुदिमक तोंगान तोंगान मानदबा मयाम सिंग अदु जीसुना खंगलमी अदुम ओइनमक अफबा तौबा जीसुगी मथक्ता फत्तबा वखन खनबा मी सिंग अदु खुदिमक्सिंग अदो चप मानना नुंसीरमी मखोइबु कना अमतना माबु नुंसीबा मिखक्ता आइना नुंसी हाइरमदे जीसु नुंसीदबसु अदुगा नुंसीबसु चप मानबा नुंसीबा थौजानी मिगे बिदुना बोर फंगहलमी मतम अदुदा हाइरबा मियोय लिसिंग मंगा अदो जीसु की तुंग इनबा मतम अदुदा मखोइ न चलिबा मफमदुदा नुमिता गदौरमी अमसुम चाकान लामलमी मरम अदुना सेबोक्सिना करी हाय प्रभु मियाम सिंग असिना चानबा अखोइदसु करी अमत लैते यारबदि खुंद चलगा मखोइबु चानबा थीहल्लु हाइदना हाइरमी अदुबु जीसु ख्रिस्टना मदु नत्ते मखोइ मयाम सिंग अदुगी चानबा अवाब खुदिमक सिंग अदो अखोइना सेवा तौगदबनी नखोइदा करी लैबगे अदु पियु हाइदना हाइरमी मखोइदा याउरिबदि तन मंगागा मा अनि खनि अदुना तन मंगागा मा अनिना खलगा येंसी मियोइबगी वखलदा ओइथोक्तबा अपंग थबकनी अदुबु
Jisu Kristana tan mangaga nga ani makoy de laijaba du lawre hairaga sarga da yenglaga bor pirami ishor da bor nijarami madudagi ishor da thagatuna parthana tawba loiraba matungna tan kaya ama thokami hairiba tan sing ado aikoi chananaba makoy mi lising manga de yelami mi lising manga da pijakhra matung aduda amuk thumuk taraga ni thoi chaba loira matungna lemhawi haidana masigi wari asida tambi mafam asida hairibasi karino haiba matamda ishor ki thabak tawba matam aduda mi kana amata aiga tinariba hindu oiba yai christian aduga buddhist oiba yai aduga lairaba ina khunba mitangba na pangba oiba yai tongan tongan bai koi myoi sing hinninari haiba myoi sing ase amaga chak mana nai koi nungsiba amasung thaujan utbigadabni haiba sing ayu nungsiba khakta aina nungsiba adu oiba yade haidana para asida tambiri maduga loina na ishor ki thogal tawba asida aikoi ai hayin paisa yamna paira hairaga ai ishor ki thogal tawgani haibasi yade ai gi laijaba ngamjaba ado ishor na bor pibini madugi matungi na ishor na magi seva tawhanningi peter haibase lai haitaba nga phabanu pa amani adu nga phabanu pa ado ishor na ataw maki shebo mai sizinabiki adu kumdana apangba misu aduga lairaba misu inakhumba misu ishor na loina magi mi yengna chap manai maram aduna ai khoigi ikhutta laijaba lupa ma oiba yai aduga siki bo oiba yai arai baduni ishor ni seba taw ishor na bor bibigani haibasi ni paras ni tambiri basi maram aduna aphaba wa pau sandopada ai di laira ri ai taw hiroi aduga haidana koi laithokpa yade ai laira haitri haidana koi laithokpa yade ai se ishor na kaubiba ai gi daitani thawli haisi khangduna mi gi damakta ai gi ngamjaba du kathoe haira seba tawba oigadabani haibase ahum suba paras na tambiri mari suba para asidana amu singlupna thabak suminaba haibani singlup ishor ki wapau sandopa asida singlup haibasi yamna maru oi singlup hairagadi mi ama single natre plural oirake apunba oisilaklavani singlup haibase christian tongan ba punsil le hairaga ikoi members lu punsilaga singlup ama semi hairiba apunba aduna ishor wapau sandopa se thabak tawsi asuki matik maru oi haibase salvation army hairiba singlup ase prithvi apumba asi kashandare hairaga achumba aphabada aikoi yumpham oiraga church haiba singlup ase linkhatuna jisu krista da church haiba yumpham ase linkhate hairaga wapau sandopa thabak si tawbani salvation army asina ishor ki thabak tawba asida mission statement ahum khaklai haiba ahum adudi samthopiba sanaba pibiba aran khubam phanba asini samthopiba sanaba pibiba aran khubam haina hai atop singlum kamana dana ikoi salvation army na ishor ki seva tawba asidi aran khubam ishor ki aran khubam adu khakta piba natana miyoi badugi awaba anaba darkar leibasing adusu mateng pangba ngamba makhai pangnaba honabagi thabak se aikoi tawgadabani thawai gi ishor wahai ngakta phamu haiba nataba magi awaba leiba matam su karino haibado yengsingbire hairaga mateng pangbiba amasung pukning gi anaba haksang gi anaba du seba tawbiba aduni masiga loinana aikoi social service haina pangthoi social service asidi karino haiba matamna home linkhatli school linkhatli aduga hospital sing linkhatli home da mama mapa laijadra mi sing baby shop lai boys of pa sing lai phamthami mit ujadra blind home lai na tara mi sing su lai phamsebi asumaina aduga natural calamity la pamatamda johar haba la pamatamda ising saura awama na ngaba matam aduda mi sing na mating panggi thabak se khoina tawi asumai ishor gi wapau si haksang da sudarkar lai su kana ya basinda phangnana bagi da wapau sando isiluk asina aduga masiga loinana aikoi singluk ki yamna maru oiribadi karino haiba matamda bible ki mafam amatanga aikoi paduna taminasi singluk haibasida yamna maru oi haiba sikari gino haiba matamda efisia gi mai achaw mari gi tarama thoidagi na tarawundol asida mahana kharaguna pakhon chatpasing khara amana ishor gi wata thopasing
khara amana wapau sandokpasing aduga khara amana singlupu jingbiba amasung ojasing oihenbire mahang masi Kristagi haksa sagatnabagi damak ishorgi mising uthogan tawbinabagi damak ni haidana hai aduga romgi mai achoba amagi taruk asida aina aphaba wapau asigi maramda ikai leizade maramde masi thajaba puding makpu kanbina nabani haidana hairami Second Timothy ki mari ki anida wa adu sandoku asaba matam dasu matam sada dasu kanna hono kuina khanghai nana khanghai ba loina na tambiduna makhoi aral badu khanghan biu warak biu amasung pung thogat biu haidana hairami mafam asida shilu haibase tongan tongan matale man da bioi sing punsilaga shemi maram khara amabuna wapau sandokna khara amabuna tambina khara amana paisana arai baduna mibu thogal tawna mati pamana bagi damakta pinabi asumaina silu pasida sheba matam asida heli shorga pabu wapau sandokwi thabak se sauna tawbanga mi haibase maram aduna silu ki maru oiribadi aikhoina silukta member khudi mangna mayung magai thado herga wapau sandokpa satpangam daba oibiyai adubu silukta local officer oina member ama oina yamna kanna lebre hairga ai araiba ai lawi oibiyai aduga manama sim oiba yodba mi oibiyai business tawba oirambiyai dukan thamba mi oibiyai natraga government service tawba oibiyai adubu ai ki leizaba khuding maksing adudagi shorgi bafamda aina wapau sandokse ai ithokni haibisi khambalo galoina angam basi du kathok minare hairaga thok suminaba aduni singupta aduna wapau sandokpa asi pastor katuna sandokada bani officer katuna evangelist katuna sandokada bani haibanati ai daito oibagi maramna singupta su mana tawsulu haidana innare hairaga thambagi mahutta aina tawgada bani haidana songtokna ai ithokni wapau sandokpasi haidana aikoina madugi thongna aduga loinana lokhaler bisorgi thabak suba asini maru oiribasi adumaina aikoi hojiksu apun mana pangdani haidana mai jani ba sing adu sing amakhaktana mai do mapung thana chapngamde sing ahu mari thajelabadi mai do mapung thana chapngamagumduna hojik manipur gi eastern division manung asidasu Salvation Army asina evangelist teacher AC soldier of cross haidana outreach ki field asida mi yankhai mukni phu aduga yankhai muksi sponsor tawga leidi tha kuding maki lakh ahum lakh mari ase aikoi division asida yaure hairaga field da amuk aikoina sponsor tawbi haibadi mateng pangi asigumba chawa senpham sing ase aizol da nairiba nungsiba mizo silinau sing aduna kathok te hairaga aikoi khomjilaga aikoi se manipur da nairiba mizo silinau sing amadi maidei area sing nasu angam badu kathok da punsilaga aikoina madu mateng pangmani asumhaina darkar leba officer singi sin thukna jangada basing su mateng pangni sorgi thogal doba sida pangthokli asumaina aroibagi para asida shimuki maru oiba asi sona sanbidana Salvation Army nasu chahi khudingi missionary thabada henasu aikoi masing yam khati aduga loinana aroiba sida haijok sanibadidi Salvation Army ki member ama oirabadi aphowa pau sandopasi ai daitani haisi khangbaga loinana angam ba sorgi minda hana katho amadudi hena sarutara hen katpa ngamnaba horamine hairaga mangli bathawai kya sing asibu kanbangam nabagi daita puba nupa nupi angam ahan amadi naha sing adu aikoi oiminasi haidana aroiba sida para asina tambibaga loinana haijabani ताकरम कुदी मक्तै सोना बोल बिबी बोइसनो कोई प्रार्थना तो मिनसी हालेलुया आमेन हालेलुया थागतजै प्रभु हौजिकी पुंजा सिदा आउटरीच मिशन की कैंपेन सिना चाइ खोइना सथबा मतम सिदा थाना बोल बिनाबियु तारि सल्वेशन आर्मी की मेंबर खुदी मक्सिंगी इमुंग खुदी मक्सिना हौना मांगलिब थवाई कनबगी नुंसीबा बोल अदु फंगनबिबगा लोइनना नहा की थबक सुब ngамहनबियु हाइदुना इंगम ngamba इपा ईश्वर प्रभु यीशु ख्रिस्ट की मिंदा निजबनी आमेन।